Afaspa gi marumda security force singna lamdam asida mihat mipun chathabagi mayokta amade afaspa lautho u haiduna Kangla mamangda ima tarani thoina mafi thongdana khongjang changsin khiba numit punning singduna kunmathoi suba Anti-Represssion Day pangthokre ngasisu maitai nupi singi wakhal thauna hanba leitre adubu amana amada tongsinnaba divide and rule policy sanarakpa yauna atai fibam kayana maram oiduna Maitai nupi singi wakhal thauna fudok pangamdabagi fibam da laidi haina Anti-Represssion Day 2025 ke Observation Committee gi Chairperson Khangembam Anandina Fongdorakle Imphal gi Palace Compound da laiba lamyan ba sanglen da pangthokhiba thawramaduda Anandina makha taraduna matamamada afaspa gi marumda Central Forcing mapungoina Assam Rifles na state asigi micham miyam gi mathakta miyoibagi right matpagi thawong kaya chatharakpa mihat mipun amadi nupi oibi singi ijatta temsing narakpada maitai nupi singna thauna fana mayoknaduna lakhi security force ki thawong sing adubo malim gi leiba kayada khanghanaba Kangla gi nongchup thongal mamangda mama oibi singna fi thongdaba protest tawkhi madumakna Kangla dagi Assam Rifles lawthoktuna Manipur gi Puwari da anauba pandup ama hangkhi ngasisu afaspa yauna state asida hojik oiriba fibam asida Manipuri nupi singna Thauna fana thengnaba amasung mayoknabage tangai fadaba leiri haiki thawramadugi sarukama oina layoi khrabi thauna fabi ima singi mitamda laikatpa hojik hinglibi ima singda khudol pot piduna ikai khumnaba utke thawramaduga mari lainana UPF ke advisor advocate laisangamba jadumanina resource person oina wangangkhe Manoromagi she 17 Assam Rifle ni adudi akoi Assam Rifle gi gate ne Manipur gi ima singna aroi bi oina changjan gi ba internationalize tauba nupi bo sumna otli Assam Rifle na akoi bu thawai lawi haibdo maduda pangthokhiba akoi gi thauram do ado tungi charon suron da generation da ima singna itihas ki tangkakta aspa abu mayuk na badal laura iba thaudang laibak bu kan bada nupi gi ijat saman punamak kan bada laugi ba thaudang ado tungi charon suron na khangau na bagi damakta paring nai na ngasi su numit ase pangthok jaban